Akasbani Imphal, Wahengbam Rajesh na pau pajari, ahan bada maroi ba pau. Ukhrul amasung Kamjong jila da popi thandana ba churching amasung social organization singi luching basing na warep lokre. Raijapal Anusia Wikena, doctor, nurse amadi paramedical staff singna anaba mioi singa apapa mari thamnaba appeal tori. Ayushman Bhava campaign ki saruk ama oina Manipur su tongan mafam singda haksel ga mari lena ba thorom sing pangthokna ba sem sare. Manipur police na hairi rises the May ahum degi thoki ba irang da mioi chama humudra manga sikre hauji phawba da mioi marfudra torki asibak sang lodana leiri amasung Pradhan Mantri Narendra Modi na Madhya Pradesh amasung Chhattisgarh da tongan ba project sing sangakre kharana jatra hunkre. Ukhrul amasung Kamjong jila da popi thandana ba jila sing asigi church sing amasung social organization sing gi luching ba sing na warep lokre. Ukhrul gi UDC Jubilee Hall da district administration na church amasung tangkul community gi CSO sing ga punna sinduna pangthokpa nongma gi oiba seminar War on Drugs Quest to End Poppy Cultivation haibasida warep asi lokibani. Seminar aduda Ukhrul jila gi Deputy Commissioner Kengo Juringla SP Ningsem Basum amadi Ukhrul District Forest Officer Sangam Salio saruk yaki. Seminar adula saruk yaki ba CSO lusing basingna ain kaina popi thari ba asi lepnaba amadi masina akoibagi khalda chawna kahelagli ba asigi matangda makoigi oiba moching phongdokki paudam ama Ukhrul amasung Kamjong jila da extensive poppy cultivation si 2016-17 atuwai da thengna ba haw ye hai ba yai 2018 da Manipur government na war on drugs lothokpa ka loina na tangkhu CSO loina na church yautuna eradication drive paikhatpa ki area se khara ti hanthakra kum ui chehi khuting government ki agency ke ya na eradication drive paikhatrashu chik fawba muthatpa ngam ta tuna leiri kumsiti chawrakpa da 200 hectares ki chang da leiram kani haina officer sing na hai Government amasung church loinana CSO kaya yauna illegal poppy cultivation si muthaningai ngashi pledge lawba khak natana ngashi da ke stringent action paikhat na pa warepchu lawki Akashvani Imphal ki pawkitamak Ukhrul da ge sothing shimre Mitei Council Morin Hari, Hausi Toliba Irang Asina Maram Oiduna Amangata Tokraba Yumsing Amukana Sana Bahonabada, Sarkana Selgi Mating Pigani Hana Raizagi Mantri Madulan Loki Warep Adu, Amukana Kanta Binaba, Sarkari Puning Ching Silagli. Mitei Council Mori President M. Toba Mitei na Luching Ba Mihut Kangbu Amana, Muke Mantri Gangasi Maki Officer Unabada Wapamasi Pongdo Kibani. Unaba Aduda Mitei Singna Morida Amukana Sangduna Kundala Tabayana Basu Sinbinaba Taksinki. Maduda Muke Mantri Nasu Morida Kundanaba Atomatam the Silagani Habigi Tazaba Piraki Haina, Council Gerol Amana Hairi. Regional Institute of Medical Sciences RIMS Linkaki bagi Yangkai Nitu Shubak Kumon Torum Asi Lampel Patalaiba Institute Asida Pangtokre. Toromado Saruk Yakiba Raijapal Anusia Weekend Hai RIMS na Manipur gi Miam de Natana Awang Nongpok Lamdam gi Mioi Kiada Katok Pagaloina Haksel gi Lamda Kudong Chaba Kayamarum Piri. Raijapal Hai RIMS ki Maroiba Pandam di Magul Laiba Medical Siksa Piba de Natana Awang Nongpok Lamdam gi Kungang de Laiba Mioi Singda Haksel gi Kudong Chaba Pibani. Doctor, nurse, amadi paramedical staff singda appeal toroduna Raijapal hai makoina anaba mioi singa apapa mari thamgadabani anaba mioi singna hospital amasung maduda mathok toriba mioi singda thajaba matamda hospital asida anaba yengba lakadoribani maram maduna doctor singna kathokpaga loinana anaba singda magul leiba ana layeng pigadabani. International Peace and Social Advancement IPSA Kuntaruk Suba Mapok Kumon Palan Thorum ngasi Imphal gi Major Kundal Laiba Manipur Press Club ta pangthokre. IPSA gi President Wahengbam Birjit na Thorum aduda mahaki warwol da hai Manipur asi matam kya gi mamangdagi tongan ba yelho phurup singna nungsi chanana singtam haiba khaidana punna laiminarakpa lamdam amani adubu handak tholagliba kangluki irang asida IPSA na nungaitaba poi. The first is the full control the full national Kudan and the Asibo, Yamla Pizaroman, Satam Kanaka, Yamu Shizana, Kusaki Mapokona, Malila, and I quit the Sada, Lampina, Adu, home bus and the room, which is a Rosimuata, I could easily now see the Awanas in the Sotla, or Satada, I could Mapi.
Masigi thauram aduda leikidraba athobasingi mafamda minute ani tumina leptuna ikai khumnaba utki masiga loinana lusingbasingi imung manungi myoisingda kudolpot tamki thauram aduda ipsagi advisor K.H. Luangcha Chingkhai amasung UCM gi president Jaychandra Konthokjomna president member sing oiki Janata Dal United Manipurna Sarkar Paibada Yauriba MLA Singh Pradhan Mantri Narendra Modi Unarba Matungda Rises the Tokliba Watok Asigi Warusin Puraga Hanbiraknaba appeal Torakli Imphal the Labor Dolgi Office the Pangtopa Paugi Mipam Amada Dolgi Machin Chapa Misak Nimaichan Luang Hai Tasigi Nipanda Palelda Assam Rifles Satakiba Thongda Ima Ibelkaya Asok Apan Nangkiba Amadi Mioi Ani Lekidaba Adubu Rasniti Dol Tarana Yaningdaba Pongdokli Maunai Rises the Tolibi Irang Asina Miam the Saitian Kia Piri Masigi Yangbiraga Sarkar Asina Atuba Matamda Waroisin Puranaba Honabiu Dr. Nimaichan Hai Watok Asigi Waroisin Puranaba MLA Singh Delhi the Sakiba Asi Tagan Ingaini Karigumba Darkar Lerbadi Birodina Mateng Pangani Loktak Hydel Project Modernization Torokpa Matamda National Hydro Power Corporation na Bharat Sarkar gi Environment Forest and Climate Change Mantraloy gi Makada Leiriba Wetland Division gi Mangjorana Ayaba Logadabani Hari Hiramasigi Matangda Mantraloy Asina Rajya Sarkar gi Loktak Development Authority gi Chairman da September 8 da City Thaduna Khangalakre Mamangda Loktak Development Authority gi Chairman M Asni Kumar na Kendra gi Power New and Renewable Energy gi Mantri RK Sinada Ai Baserol ama piduna English singa chamapan marfu maridagi mathok torokiba Loktak Hydel Project na Loktak Part amadi akoibagi phibam da chauna akaiba piri haibagi wafam khangan kiba laikhrabani masiga loinana LDA gi chairman na ikiba appeal adugi copy PMO amasung environment amasung climate change ki mantraloy dasu yawanki hariba city adugi matangda economic advisory council to prime minister gi maikai digi Sanjeev Sanyal na NISPC gi chairman and managing director da part asigi maruiba paludna masibu kananaba khangan kibani hari Hindi Dibas Palan gi Sharuk ama oina Akashbani Imphal su thakai ama chupna chathagadaba Hindi pakwara thoram ngasdegi Akashbani Imphal da haukre tabiriba pawasi Akashbani Imphal degini Laibak Sinba Tungba Hokdokiba Ayushman Baba campaign Manipur su mapung phana chanhanaba thorang Haksel Bibagna Paikali Imphal East Jilagi oinasu campaign asigi Sharuk ama oina thorong kya pangthokaduri Akashbani Imphal ga akhanana unaba amada Imphal East ki CMO Dr. Indira Nahai Jila asigi oina Ayushman Aapke Dwar 3.0 lagliba nomaijing nimitegi haurgani masigi manungda sahi 19 gi Mathakta Laiba Mioising, Launa Gandaba Laina Sing Labra Haibadu check Tokani. Ayushman Melagi Sharuk Ama Oina, specialist doctor Singna, Kungang Sing the Satuna Ana Layengani, Ayushman Sabagi Sharuk Ama Oina, PMJY card, Kimatang the Miambu Tap, Tahanba, Abha card Sembana Simba, Pang Tokani. Government of India na initiate tarokpa Ayushman Bhava campaign asidayda aikoina tawgadaba activity amanidang ay panjage number 1 da PMJY card sigi matangda awareness public ta piba number 2 da Abha ID generation habadi aikogi health department na aikogi every PAC amasung health and wellness center sing sidayda ID generation patient khudingmaki amamam aikoina generate tawraga pibiraga hariba card asina any jagada layengba matamda card sida yauriba number sida portal da changa matungda patient adugi past history amasung hujujiki nariba condition sigi loina record leiragadaba tigumba Abha ID amane hariba program singsi aikoina every health facility da akoina pangthokani Dr. Indira Nahai Imphal East Jila da Haujik Pawbada tuberculosis case sanitara lei masigi manungda multi drug resistant case mapanni manghai mission mitra donor tara marina makoigi machi oiba chinjak sing piri CMO Nahai Jila asida Haujik Pawbada dengue case marfu mathoi amasung Japanese encephalitis ki case taranithoi tenare case taranithoi asigi manungda mioi ama leikidre Tamenglong Jila ki Deputy Commissioner Dr. L. Ansim Dangswana Jila asida leiriba mipung khudimangna Ayushman Baba gi khudongchaba launaba appeal torakli manghai Ayushman Baba campaign amasung health mela lagliba thangja numita Dailong Health and Wellness Center da pangtok lagani manghai Ayushman Baba health mela thasi kundagi hauraga tongan ba mapam singda pangthokani Imphal West amasung Imphal East Jilagi oina hayeng ayuk pung mga digi numidang pung mapan phawa curfew komthokani Thawal Jila da hayeng ayuk pung mga digi numidang pung mapan phawa curfew komthokani aduga Bisnupur Jilagi oina hayeng ayuk pung mga digi numidang wairam pung mga phawa curfew komthokani Kaksing Jila da hayeng ayuk pung mga digi numidang wairam pung 3 phawa curfew komthokani hari
Manipur Police na hairi Rajas May ahumdagi thoki by irang the Mui Sama Humbudra Manga Sikre, Hauju Power the Mui Marfudrataru ki Asi Baksang Loudana Lady. Imphal Leba Police Headquarters the Pangtopa Paugi Mipam Amada, Manipur Police ki IG IK Muibanai, Irang Asina Hauju Power the Mui Lissing Machama Subnanipan Asok upon Nangle, Mui Kuntran Joy Tiba Kangri, Kulai Lissing Machohum Kumapan Amazon Nongui Maru Lissing Tramanga Samanga Lokat Pangamle. Paugi Mipam Adu the Saruk Yakiba IG John Tree, Nisik Nahai, Paramilitary Forcing at Sing Amasung Tampaki Mapam Singda, Mausagi Pibam the Hanjiranaba, Warisana Bagi Tabak Chatari. National Highway Contractor Amasung National Highway to the Lanmi Company Taramanga Tamle, Nasi Dimapur Degi Kampupi Powerga Mal Pubagari, Sani Marfu Tunglaki. Chief Minister Relief Fund ngasi Manipur Conference of 7-day Adventist na lupa lakh ama lising humpu dan tawrakre. SBI Northeast Circle na su Relief Fund asda lupa lakh kun mga dan tawraki. Chief Minister Relief Fund dan tawrakpa adubo Mukhyamantri Nongthombam Biren Singh na nungayba phongdorakle. Social Waste Management ki matangda nominee sathagadaba training cum awareness program ngasti Thawal Jilla ki DC office da leiba district election counting hall da hokre. National Green Tribunal ki makhada Directorate of Rural Development and Panchayati Raj Manipur amasung district program coordinator MGNREGA Thawal ka khusum narga pangthokpa thoram aduda akhangai kyana solid waste ki matangda wangang ki. Thawal Jilla da Paikhaliba tongan ba thabak thoram sing ngasi Jilla asigi Deputy Commissioner Hanthem Subhas na Sabhapati oidana district level officer sing ki mifam pangthokre. Mifam aduda Deputy Commissioner na Jilla asida pangthokadriba swasthata hi sebagi saruk yanaba appeal tawki. Holistic Mission Haiba Pandam that Nomoyoba Mission Care and Support Seminar None Jilla ki Longmai Part 4 de Leba Baptist Church da ngasi pangthokre. Longmai Baptist Churches Council Outreach Mission Department na sinba thoram aduda akhangai singna tongan ba topic sing da wangang ki. Seminar aduda Assam amasung Manipur gi myoi sani humpu hembana saruk yaki. Akasbani Imphal dagi pau tabiri. Pradhan Mantri Narendra Modi na hari Bharat na lairaba singi yaifanaba amadi matam chunaba Sokot Maikai Rom the Puna Sangsiliba Toksil Asibu Maikai Kadigi Tagat Pongdorakle. Satisgarh gi Raigarh da Leiba Kondata da Pangthokpa Thoram amada wangang bada Pradhan Mantri na Amrit Kal gi matam lakadriba sahi kunmanga phawbagi manungda Bharat mapung phana Sokot pa leibak ama oinaba pandam thamli haiki. Mangnai Sarkar gi pandam asi miyamna thawai yauna amatto ina yauksilaba matamda mai pakpa ngamgani. Pradhan Mantri hai aikhoi gi darkar oiba energy phangnaba honabada akoibagi khal kaidanaba su honagadabani. Mangnai Kendra Sarkar na hauji akoibagi khal ngaktuna thamnaba thorang kya changsili thorang asina mahoksadagi leiraklaba tribal singda khudong saba phangani. Pradhan Mantri na thoram adu lupa koti lising taruk chamri hena changna paikhatpa railway project miyam da kathoki masiga loinana Chhattisgarh gi jilla mapan da paikhatadaba phamung yangkhai leiba critical care block sanaba jatra hunki. Pradhan Mantri Narendra Modi na lupa koti lising yangkhai changna Madhya Pradesh ki Bina refinery da paikhatadaba Ethylene Tracker Project Sanaba Jatra Hunkre. Project asi haurabadi mioi lakh ani lising humbudra taret romda thabak piba ngamlagani hari. Pradhan Mantri na Madhya Pradesh da industrial project taragi jatra su hunke. Pest and Disease Management in High Yielding Variety Paddy Hiramda training program among asi wangu da pangthokre. Training program asi Mission Organic Value Chain Development for Northeastern Region ki makada SEAL Biotech Limited Department Agriculture Government of Manipur na sinbani program aduda lomi chama mangana saruk yaki. Manipur ki haujik oiba phibam asigi yenglaga school college singi mari leinaba principal amadi head of institution singna lanjenartuna leiba mahiroi singi enrollment amadi registration fee lawroi hari. Council of Higher Secondary Education Manipur ki secretary thadok pachero lamana hai relief camp te leiba mahiroi singna masigi kutong saba si lawnaba mari leinaba nodal officer singna piba sakrak se loinarakadabani. Manipur University of Culture na loba BS second, 4th, 6th, MA second amasung 4th semester amasung BBA 7th semester ki parikha ki sahi asigi July da pangthokiba adugi fall laktokle akub Memorial University asidagi khanglaba yagani. Aroibada maroiba pau Ukhrul amasung Kamjong Jilla da Popi Thandanaba Churching amasung social organization singi luchingba singna warep lokre. Rajapal Anusaya Wikena Doctor, Nurse amadi paramedical staff singna anaba miyoi singa afaba mari thamnaba appeal tori. Ayushman Baba campaign gi saruk ama oina Manipur su tongan mafam singda hakselga mari leinaba thoram sing pangthoknaba sem sare. Manipur Police na hairi Rajas da May ahumdagi thokiba irang da miyoi chama humbudra manga sikre haujik phawba da miyoi marfudra ki asiba haksang lawduna leiri amasung Pradhan Mantri Narendra Modi na Madhya Pradesh amasung Chhattisgarh da tongan ba project sing sangakre kharana jatra hunkre. Paulo jare.